ꯃꯍꯤꯔꯦꯜꯒꯤ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯍꯥꯏꯒꯨꯝꯂꯗꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯤ꯫ ꯌꯥꯏꯅꯨꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯆꯨꯝꯂꯝꯂꯒꯅ ꯀꯝꯗꯧꯕ, ꯂꯥꯜꯂꯝꯂꯒꯅ ꯀꯝꯗꯧꯕ? ꯀꯔꯤꯒꯨꯝꯕ ꯐꯥꯏꯕꯣꯛ ꯑꯣꯏꯔꯝꯗꯨꯅ ꯍꯧꯖꯤꯛ ꯂꯤꯛꯂꯥꯏꯒꯤ ꯂꯤꯈꯨꯟ ꯈꯪꯂꯒꯅ ꯀꯝꯗꯧꯕ? ꯑꯗꯨꯗ ꯑꯣꯏꯔꯝꯗ꯭ꯔꯒꯅ ꯀꯝꯗꯧꯕ? ꯃꯌꯥꯝꯁꯤ ꯃꯍꯥꯛ ꯈꯟꯕꯗꯗꯤ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯥꯏꯅꯨꯒꯤꯗꯃꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯂꯒꯦ ꯍꯥꯏꯅꯗꯤ ꯈꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛ ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯐꯝꯂꯕ ꯃꯇꯨꯡꯗ ꯌꯥꯏꯅꯨꯒꯤ ꯃꯣꯕꯥꯏꯜꯗꯣ ꯔꯤꯡ ꯂꯥꯛꯂꯤ꯫ ꯌꯥꯏꯅꯨꯅ ꯌꯦꯡꯂꯨꯕꯗ ꯑꯣꯐꯤꯁꯇꯒꯤ ꯑꯣꯏꯔꯝꯃꯤ꯫ "ꯑꯁ ꯗꯗꯥ ꯌꯦꯡꯉꯨꯗꯣ, ꯀꯩꯅꯣ ꯑꯩꯅ ꯈꯨꯝꯗꯣꯏꯁꯤꯕꯣ? ꯑꯩꯅ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯅ? ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯇꯅ ꯄꯥꯈꯠꯃꯟꯗꯅ ꯆꯠꯂꯦꯅꯀꯣ ꯍꯥꯏꯖꯜꯂꯨ꯫ ꯈꯔꯁꯨ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡ ꯇꯥꯔꯦꯗꯅ." "ꯑꯁ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ?" ꯃꯆꯤꯟꯗ ꯍꯥꯏꯖꯔꯕꯁꯨ ꯌꯥꯏꯅꯨꯗ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ "ꯍꯜꯂꯣ, ꯑꯁꯣꯝꯗꯒꯤ ꯃꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤꯗꯨꯅ ꯍꯥꯏꯔꯤ, ꯃꯦꯗꯥꯝ, ꯁꯣꯝꯗ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯄ ꯁꯥꯏꯟ ꯇꯧꯕꯤꯔꯝꯗꯕ ꯃꯥꯜꯂꯤ." "ꯍꯥꯏꯁꯨ ꯍꯥꯏꯕꯤꯔꯝꯗ꯭ꯔꯕ ꯃꯦꯗꯥꯝ." "ꯏꯆꯦ, ꯑꯩꯗꯣ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯇꯅ ꯁꯥꯏꯟꯒ ꯇꯧꯔꯝꯕ ꯂꯣꯏꯅ ꯀꯥꯎꯔꯤ. ꯁꯔꯗ ꯍꯥꯏꯔꯝꯒꯦ ꯇꯧꯕꯗꯨꯁꯨ ꯐꯔꯛ ꯇꯥꯗꯅ ꯆꯦꯜꯂꯕꯅꯤ. ꯑꯃꯨꯛꯇ ꯇꯥꯗꯅ ꯇꯝꯕꯤꯔꯣ. ꯑꯩꯁꯨ ꯁꯔꯗ ꯀꯣꯜ ꯇꯧꯔꯁꯨ ꯇꯧꯔꯒꯦ." "ꯐꯔꯦ ꯐꯔꯦ ꯃꯦꯗꯥꯝ, ꯑꯩ ꯍꯥꯏꯖꯔꯒꯦ. ꯁꯔꯅ ꯍꯪꯂꯛꯄꯅꯤ. ꯃꯦꯗꯥꯝꯗ ꯔꯦꯀꯣꯔꯗ ꯑꯃ ꯄꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯗ ꯂꯩꯔꯝꯗꯦꯅ ꯃꯦꯗꯥꯝꯗ ꯄꯥꯎ ꯐꯥꯎꯍꯜꯂꯛꯄꯅꯤ." "ꯍꯣꯏ ꯐꯔꯦ ꯃꯦꯗꯥꯝ, ꯑꯩ ꯁꯔꯗ ꯇꯝꯖꯔꯒꯦ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯥꯗꯥ." ꯌꯥꯏꯅꯨꯗ ꯀꯣꯜꯗꯣ ꯊꯝꯂꯛꯂꯕ ꯃꯇꯨꯡ ꯃꯍꯤꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ꯫ "ꯁꯤ ꯌꯦꯡꯉꯨꯗꯣ, ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯝꯗꯣꯏꯅꯣꯕ? ꯊꯕꯛꯄꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ? ꯁꯨꯃꯥꯏꯅ ꯃꯇꯨꯡꯗꯗꯤ ꯇꯧꯅꯨꯀꯣ ꯗꯥꯗꯥ. ꯁꯣꯅꯣ ꯌꯥꯝ ꯆꯨꯔꯛꯀꯅꯨ. ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯩ." ꯌꯥꯏꯅꯨꯅ ꯁꯣꯅꯣ ꯆꯨꯔꯛꯀꯅꯨ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯤꯔꯦꯜꯗ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯃꯍꯤꯔꯦꯜꯅ ꯍꯪꯂꯤ, "ꯅꯪꯒꯤ ꯃꯊꯪꯒꯤ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯁꯦꯁꯟꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯕ?" "ꯊꯔꯁꯗꯦ ꯅꯨꯃꯤꯠꯇ ꯇꯥꯔꯦ ꯗꯥꯗꯥ." "ꯍꯪꯆꯤꯠ? ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯨ ꯇꯧꯊꯣꯛꯂꯒ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯅꯪꯅ ꯍꯥꯏꯕꯗꯨꯗ ꯆꯠꯂꯁꯤ. ꯑꯍꯜ ꯑꯅꯤꯗꯣ ꯊꯤꯔꯨꯔꯁꯤ." "ꯍꯣꯏ ꯗꯥꯗꯥ, ꯑꯩꯅꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕꯅꯤ. ꯑꯗꯣ ꯑꯩꯒꯤ ꯁꯝꯁꯦ ꯐꯖꯅ ꯀꯦꯜꯂꯤ. ꯍꯟꯗꯛꯀꯤ ꯁꯦꯁꯟꯁꯤ ꯂꯣꯏꯕꯗꯒꯤꯗꯤ ꯑꯩ ꯇꯧꯔꯔꯣꯏ. ꯑꯗꯨꯗꯩꯗꯤ ꯁꯝꯁꯨ ꯑꯃꯨꯛ ꯅꯣꯔꯃꯦꯜꯗ ꯂꯥꯛꯑꯅꯤ ꯍꯥꯏ. ꯖꯣꯇꯣꯟ ꯈꯔ ꯐꯖꯅ ꯇꯧꯔꯗꯤ ꯊꯥ ꯈꯔꯗ ꯑꯗꯨꯝ ꯁꯥꯡꯕꯖꯥꯠꯅꯤ ꯁꯝꯁꯨ. ꯑꯩ ꯁꯝ ꯍꯥꯞꯄꯦ ꯗꯥꯗꯥ, ꯈꯪꯂꯝꯈꯤꯔꯣꯏ." ꯁꯝ ꯍꯥꯞꯄꯦ ꯍꯥꯏꯔꯛꯄꯗꯨꯗꯤ ꯃꯍꯤꯔꯦꯜꯒꯤ ꯃꯣꯃꯣ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯣ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯃꯥꯡꯈꯤꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯃꯛꯁꯜꯂꯤ꯫ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯔꯝ ꯀꯥꯟꯗꯒꯤ?" "ꯍꯟꯗꯛꯀꯤ ꯁꯟꯗꯦꯗꯨꯗ ꯁꯝ ꯂꯣꯏ ꯀꯛꯈ꯭ꯔꯦ ꯗꯥꯗꯥ. ꯁꯝ ꯃꯇꯠ ꯃꯇꯠ ꯑꯃꯅꯤ ꯍꯧꯔꯒ ꯂꯩꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ, ꯑꯗꯨꯒ ꯁꯝ ꯑꯃ ꯍꯥꯞꯆꯤꯟꯕꯅꯤ." ꯃꯍꯤꯔꯦꯜꯅ ꯌꯥꯏꯅꯨꯒꯤ ꯃꯁꯝꯗꯣ ꯅꯨꯡꯁꯤꯅ ꯇꯞꯅ ꯄꯥꯏꯕꯤꯔꯛꯏ, ꯑꯗꯨꯒ ꯅꯥꯟꯕꯤꯔꯛꯏ꯫ "ꯀꯦꯃꯣ ꯁꯦꯁꯟꯁꯤ ꯅꯤꯡꯊꯤꯅ ꯂꯣꯏꯔꯗꯤ ꯑꯗꯨꯝ ꯍꯧꯔꯛꯀꯅꯤꯗ. ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯖꯣꯇꯣꯟ ꯇꯧꯔꯒ ꯂꯣꯏꯔꯦ. ꯑꯐꯕ ꯁꯝꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯏꯁꯥ ꯁꯣꯛꯇꯕ ꯌꯦꯡꯂꯒ ꯁꯤꯖꯤꯟꯅꯔꯒ ꯂꯣꯏꯔꯦꯁꯦ." "ꯍꯣꯏ, ꯑꯩꯅꯁꯨꯀꯣ ꯑꯗꯨꯗꯣ ꯈꯜꯂꯝꯕꯅꯤ." "ꯍꯣꯏꯁꯦ ꯗꯥꯗꯥ. ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯕꯕꯥ ꯀꯧꯔꯨꯔꯥ?" "ꯀꯩꯒꯤ ꯀꯧꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯊꯤꯟꯗꯣꯏꯅꯤ ꯀꯩꯅꯣ. ꯅꯪ ꯊꯤꯟꯒꯦꯅ ꯂꯥꯛꯏꯅꯦ ꯑꯩꯒꯤꯁꯦ." "ꯑꯗꯨꯗꯤ ꯊꯤꯟꯕꯤꯔꯣ, ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ. ꯗꯗꯥꯁꯨ ꯍꯛꯆꯥꯡꯗꯣ ꯈꯣꯡꯗꯣ ꯅꯤꯡꯊꯤꯅ ꯐꯕ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯄꯣꯊꯥꯕ ꯄꯣꯁꯆꯔ ꯐꯖꯅ ꯊꯝꯕ ꯑꯃ ꯈꯣꯠꯄ ꯑꯃ ꯆꯪꯂꯝꯈꯤꯅꯤꯕ. ꯆꯠꯅꯕ ꯇꯧꯔꯁꯤ ꯗꯗꯥ, ꯑꯗꯨꯒ ꯁꯟꯗꯦ ꯅꯨꯃꯤꯠꯇꯨꯗ ꯆꯠꯂꯁꯤ." "ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯍꯜꯂꯁꯤ." ꯑꯅꯤꯗꯣ ꯃꯍꯤꯔꯦꯜꯅ ꯌꯥꯏꯅꯨꯕꯨ ꯃꯌꯨꯝꯒꯤ ꯒꯦꯠ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯤꯛꯂꯥꯏꯒꯤ ꯈꯪꯅꯕ ꯌꯥꯏꯐꯕꯁꯤ ꯇꯁꯦꯡꯅ ꯂꯤꯛꯂꯥꯏꯅ ꯅꯩꯕꯗ ꯀꯣꯛ ꯆꯤꯛꯂꯕꯅꯤ꯫ ꯂꯤꯛꯂꯥꯏꯁꯤ ꯃꯆꯤꯡ ꯃꯆꯣꯟ ꯇꯧꯏ. ꯄꯦꯟꯗꯕꯒꯤ ꯄꯦꯟꯗꯕ ꯉꯥꯛꯇꯅ ꯊꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯌꯥꯏꯐꯕꯗ ꯍꯩꯊꯩ. ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃꯁꯨ ꯃꯍꯥꯛ ꯌꯥꯏꯐꯕꯗ ꯉꯥꯡꯏ. ꯌꯥꯏꯐꯕꯁꯨ ꯈꯨꯝꯃꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯌꯥꯏꯐꯕ ꯀꯟꯇ꯭ꯔꯣꯜ ꯑꯃ ꯏꯉꯝ ꯉꯝꯂꯛꯇ꯭ꯔꯤ. ꯏꯃꯨꯡ ꯃꯅꯨꯡ ꯅꯥꯇꯩ ꯆꯥꯗꯕꯗꯒꯤ ꯍꯧꯔꯛꯄꯒ ꯊꯕꯛ ꯑꯃ ꯅꯦꯅꯥ ꯇꯥꯅ ꯇꯧꯔꯤꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦ. ꯅꯣꯡꯃꯥꯏꯖꯤꯡ ꯐꯥꯎꯕ ꯁꯨꯇꯤ ꯂꯩꯇꯦ. ꯃꯤꯅꯥꯏꯒꯨꯝ ꯁꯨꯍꯟꯕ ꯊꯕꯛꯅꯤ. ꯊꯥꯒꯤ ꯁꯦꯜꯅ ꯈꯖꯤꯛ ꯈꯛꯇꯃꯛ ꯄꯤꯕꯅꯤ. ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜꯁꯨ ꯅꯤꯡꯊꯤꯅ ꯐꯪꯍꯧꯕ ꯅꯠꯇꯕꯒ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤꯗꯨꯅ ꯃꯄꯥꯅ ꯌꯨ ꯊꯛꯂꯒ ꯃꯃꯥꯒ ꯐꯨꯅꯗꯨꯅ ꯂꯩꯕ ꯏꯃꯨꯡꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯤꯟ ꯃꯅꯥꯎ 3ꯅꯤ. 3ꯇꯣ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯌꯥꯎ, ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯇꯣꯞꯄ ꯂꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯌꯥꯎ. ꯃꯆꯟꯅꯨꯄꯤꯅꯤ ꯀꯥꯏꯅ ꯂꯩꯔꯤꯕ ꯑꯅꯤꯗꯨꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯒ ꯈꯪꯅꯁꯟꯕꯗꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯔꯛꯄ ꯌꯥꯎ. ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯕ ꯌꯨꯝ ꯅꯠꯇꯦ.
ꯃꯌꯥꯝꯗꯨꯒꯤ ꯏꯐꯦꯛꯇ ꯀꯣꯛꯇ ꯐꯖꯅ ꯂꯩꯈꯠꯄꯅꯤ ꯌꯥꯏꯐꯕꯁꯤ ꯁꯤꯗ ꯑꯃꯨꯛ ꯂꯤꯛꯂꯥꯏꯒꯤ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃꯒꯤ ꯍꯩꯊꯐꯝ ꯑꯣꯏꯔꯛꯄꯁꯤꯗ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯃꯍꯥꯛ ꯂꯋꯥꯏ ꯍꯩꯒꯠꯂꯕꯅꯤ ꯃꯍꯥꯛ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯇ ꯆꯠꯇꯨꯅ ꯗꯣꯛꯇꯔ ꯐꯥꯎꯕ ꯍꯟꯗꯛꯁꯤ ꯇꯥꯟꯅꯔꯕꯅꯤ ꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯍꯟꯗꯛꯁꯤ ꯂꯤꯛꯂꯥꯏꯅ ꯆꯀ꯭ꯔꯤ ꯑꯃ ꯀꯟꯅ ꯇꯧꯔꯛꯂꯤ ꯆꯀ꯭ꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯌꯥꯏꯐꯕꯗꯗꯤ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯔꯦ ꯅꯍꯥꯟꯈꯩ ꯐꯣꯟ ꯄꯥꯏꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯃꯁꯤꯅꯤ ngasi nungdangdo liklaido yaifabada call tawri yaifabado thabakti kai surakpagi wabaga ngakhtang giptharakpani ayuktagi chaka chadri liklaigi call lakpado mahak painingdri paidri liklaido amuku sutopsali ani ahumlak hanjenjan tawraklabadudadi yaifabasu paikhali hello phone si amuk tawbada paiba yadabrana liklai mari chakri amukta tawrakino ai tasingna yam chathina waraban ngakta puthagina tawrmane ese nang aina haibada tawroidraba wafam do hogdorapudada yaifabadu hiblambadegi phamlaga soramatang sangna hondoklaga hari liglai nangi wari do oibiya banade film drama gi wari do tawrklanu nangi family do da aina kari hairaga wada hodoktuino nangmu namukta khalo nangbu aina huralaga puba yabusunade ai family gi condition se nang khangba natro यार आई तानिंगदे मदु आई एमता खंगदे आई थामनी हाइदुना लेरबनी डॉक्टरना सिगी मनुंगदा नंगै बुलुंगद्रबदी नाते जार याफबदु सौनिंगे अदुबो मा फाथरगा हाइरे फरे होंगलसी नंगे अलसिंग अदु दगदो आइगी मरमदा लोइना हाइरो अदुदा मोइना यारदे लाके यारे अदु आइंगोंदा हाइरकनो हाइबनी नंगी न थौंगाक्तने दो नंगै लुंगबा ngamloida poragadi आइगी हक्चांग करिगी सोक्ली लिग्लाइने कोन कलमना सावरगा हारकपनी याइफबदो मधु ताबदा मम्मी मना चप्युं खली कइनो नंगना आली मैमदो हा नति मधु आइने नंगोंदा नम हाखिब्राइबा इसाना सा याना खिबा नत्रो अदुगा नंगना हुजि nganglि बवांग संगांगदो कइनो हाइबनिदा आइदि अदुदा खंग्रि आइदि सिदोरे आइ सिखरगा नंगना फ्रीडम दा नुंगाइ थोबदि सुक्या यारो आइदर आइ लुहोंगा गलोबो नत्रगना नंगा इगगी मरि लेनबगी वीडियो सी आइने सोशल मीडिया दा चाइथोरप अनि सिगी मनुंगदा अपामदो खलो ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯀꯩꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯒꯤ ꯁꯤꯔꯗꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯃꯥꯡ ꯑꯇꯣꯡ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯕꯨ ꯕꯤꯇ꯭ꯔꯦ ꯇꯧꯕꯗ ꯅꯪ ꯌꯥꯎꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯅꯠꯇꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯝꯕ ꯃꯇꯝꯗ ꯕꯤꯇ꯭ꯔꯦ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦ ꯑꯉꯥꯎꯕꯤ ꯅꯪ ꯁꯦꯟꯅꯕꯗ ꯑꯩ ꯀꯣꯛ ꯐꯥꯎꯕ ꯆꯥꯛꯂꯕꯅꯤ ꯁꯤꯒꯤ ꯃꯊꯛꯇ ꯅꯪ ꯅꯥꯔꯦ ꯁꯤꯗꯣꯔꯦ ꯍꯥꯏꯕꯁꯤꯕꯨ ꯅꯪꯅ ꯑꯩꯒꯤ ꯏꯔꯥꯜꯗꯧꯅ ꯉꯥꯡꯂꯤ ꯆꯠꯂꯤ ꯃꯌꯥꯝꯗꯨꯕꯨ ꯑꯩ ꯈꯪꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯋꯥꯗꯣ ꯉꯥꯡꯂꯒ ꯅꯪꯉꯣꯟꯗ ꯇꯣꯡꯖꯕꯁꯤ ꯀꯩꯅꯣ ꯅꯪ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯨꯅꯦ नंगी पुंसी मांगले हेदना आइगी सुमांग हाइबा नंगी वासिब कई वा सिदा नुंगसिबदा ओइजबा थिरिबा बिद्रे तौरिबसे नंग लेरगिले पुंनमक आइगी असोइबा गाक्तनि सेलथुम अरंग अरक खरदा गावखिबना वखल खंदाउदबदगी नंगोद उनसिनकिबा इसे आइगी असोइबा गाक्तनि हारिसिनि नंगा थिंगरुबा इसे आइसे आई वायं वांगिंदे मागी वाहिदुना याफबदा ट्रिगर तौरे हाइबा लिग्लाइ खंगी अदुना माक थवावा सादना खुमली नंगना nganingba ngaw hainingba hayu ai nangonda kemta darkar tade hafta sigi manungda aigi yumsida laga aibu luhongge haibra natragana nangi zale khata ge haibra apamada tum khalo aina somda na tu leiraga nangna thamawa sadana lekiba mayam dugi laman masini nang yan taw si hairam laga liglai do call do kakthakre याइफबदु सोमदा मकुक छकलगै फोन दो थमख्रगा फमुंदगी हगोलगा फमुआंगदुदा ngak tarang amada lepamaga mathanda chakpa henjelakduna sanglага propok chakna lauri liglai se somna kanda phone do thamlaga soklaga masaduda haifet yengjaraklaga mamitu suklabna mathanda tarang amada yengjari sipumna maksina amoikre पुंसीबगा मागी लोइनबीगना वखल अमा सागतुना लेख्रबनी लैनाबु महिरेलगिदमा मखोइगी ममो ओइना लौगे हाइना खनख्रबनी अदुबु मदुगी ओना तैनाबदा लैनादे महेंदा लोना गाउजब नुपीनी होय लैनाना महेंदगी चही अमनी हलंगद्रादि खंगदे हनबदी हल्ली अदुबु महाक लैनाबु नुंसी महेंना खोइदाजबिनी लैनासी नुंतिगी लैनातबु सेनबनी नोंमगी कॉल तौदबा नुमित याउदी नुंसी नुंगोलगी वारी नत्रबसु नोंमगी अवा नुंगाई
ꯀꯔꯤ ꯀꯔꯤ ꯊꯣꯛꯄꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯁꯥꯟꯅꯩ꯫ ꯂꯩꯅꯥꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯕꯅꯤꯅ ꯋꯥꯈꯩ ꯋꯥꯔꯨꯔꯒ ꯄꯣꯊꯥꯐꯝꯁꯤ ꯃꯍꯦꯟꯗ ꯑꯣꯏꯕꯅꯤ꯫ ꯂꯩꯅꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯟꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯍꯦꯟꯅꯗꯤ ꯂꯩꯅꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯉꯁꯤ ꯄꯨꯟꯁꯤꯕꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯅ ꯃꯍꯦꯟꯒ ꯄꯨꯟꯅ ꯐꯝꯂꯤꯉꯩꯗ ꯄꯨꯟꯁꯤꯕꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯄꯅꯤ꯫ ꯑꯇꯣꯟꯕ, ꯂꯩꯅꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ ꯖꯥꯠꯂꯥ ꯅꯪ ꯈꯪꯕ꯭ꯔꯣ? ꯃꯄꯥꯅ ꯌꯥꯝ ꯀꯣꯏꯗꯕꯤꯗ ꯋꯥꯍꯪꯗꯨ ꯖꯥꯠ ꯍꯪꯖꯜꯂꯛꯄꯗꯨꯗ ꯃꯍꯦꯟꯗꯤ ꯃꯥꯒꯤ ꯃꯕꯨꯛꯇꯣ ꯍꯥꯟꯅꯗꯒꯤ ꯁꯦꯡꯗꯅ ꯂꯩꯕꯅꯤꯅ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯉꯛꯂꯤ ꯁꯥꯔꯤ ꯈꯨꯈꯨꯝꯗ ꯈꯨꯝꯂꯛꯏ꯫ ꯑꯁ ꯈꯪꯗꯦꯗ ꯕꯕꯥ, ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ? ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ, ꯃꯤ ꯗꯣꯛꯇꯔ ꯑꯣꯏꯔꯦ, ꯃꯁꯛ ꯃꯇꯧꯁꯨ ꯊꯤꯗꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯀꯌꯥꯝ ꯐꯕ ꯃꯤ ꯑꯣꯏꯖꯥꯠꯅꯣꯅꯦ? ꯑꯩꯒꯤ ꯏꯆꯥꯒꯨꯝꯅ ꯐꯕ ꯖꯥꯠꯂꯣ ꯃꯥꯅ ꯈꯪꯅꯔꯝꯗꯣꯏꯁꯤꯕꯣ? ꯃꯍꯦꯟꯗꯨ ꯒ꯭ꯌꯥꯟ ꯑꯃ ꯉꯥꯎꯈ꯭ꯔꯦ, ꯏꯍꯩ ꯍꯩꯅꯗ꯭ꯔꯦ꯫ ꯃꯥꯗꯤ ꯃꯥꯒꯤ ꯋꯥ ꯉꯥꯡꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯃꯊꯟꯗ ꯏꯀꯥꯏꯁꯨ ꯀꯥꯏꯔꯦ, ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯦꯔꯥ, ꯑꯩꯒꯤ ꯏꯆꯥ ꯐꯩ ꯀꯩꯅꯣ, ꯀꯅꯥꯝꯇꯅ ꯂꯝꯕꯥ ꯂꯩꯔꯣꯏ꯫ ꯁꯦꯜ ꯅꯤꯡꯊꯤꯅ ꯊꯣꯛꯏ, ꯅꯨꯄꯥ ꯃꯥꯜꯂꯤ, ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯋꯥꯡ ꯆꯥꯎꯏ, ꯃꯒꯨꯟ ꯂꯩ, ꯅꯤꯁꯥ ꯄꯁꯥ ꯁꯤꯖꯤꯟꯅꯗꯦ꯫ ꯁꯤꯗꯕꯨ ꯍꯦꯔꯥ ꯀꯥꯟꯅꯗꯦꯗ꯫ ꯃꯍꯦꯟꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯗꯥꯏꯗꯩ ꯋꯥꯔꯤꯅꯣ, ꯑꯩꯈꯣꯏ ꯕꯕꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯥꯏꯍꯥꯛꯇ ꯐꯝꯕꯒꯁꯦ ꯐꯝꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦꯕ, ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯑꯣꯏꯕ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨꯗ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯩꯁꯤꯜꯂꯝꯃꯤꯁꯤꯅ? ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ? ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯤ ꯇꯥꯅꯤꯡꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯅꯣꯛꯂꯒ ꯈꯨꯝꯂꯩ꯫ ꯏꯆꯦ, ꯃꯇꯩꯃꯒꯤ ꯋꯥ ꯁꯨꯝ ꯉꯥꯡꯕꯗꯨꯗ ꯍꯩꯅꯗꯗꯅ ꯇꯧꯖꯔꯤ ꯑꯣꯏꯔꯤꯅꯤ, ꯀꯩꯗꯧꯔꯒꯦ? ꯅꯆꯥꯁꯤꯡꯁꯤ ꯍꯩꯅꯒꯟꯗꯦ ꯈꯪꯂꯤ ꯅꯠꯇꯗ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯃꯥꯒꯤ ꯁꯥꯟꯅꯕꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯃꯁꯤꯃꯁꯨ ꯃꯌꯥꯝꯕꯁꯤ ꯅꯨꯄꯤ ꯊꯤꯍꯟꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯅꯤ, ꯃꯑꯣꯡ ꯑꯃꯅꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ꯫ ꯃꯄꯥꯒꯤ ꯃꯆꯥꯅꯤꯗꯅ ꯑꯗꯨꯕꯨꯗꯤ꯫ ꯑꯁꯨꯝ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯍꯟꯅꯤꯡꯉꯛꯀꯅꯤ, ꯅꯪ ꯑꯃꯁꯨꯡ ꯃꯃꯥ, ꯍꯥ? ꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯌꯥꯏꯅꯨꯒ ꯃꯍꯤꯔꯦꯜꯒ ꯍꯥꯏꯅꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯨ ꯌꯧꯔꯛꯂꯦ꯫ ꯃꯍꯤꯔꯦꯜꯅ ꯉꯟꯇꯥ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯄꯒ ꯂꯧ ꯂꯥꯛꯇꯅ ꯌꯥꯏꯅꯨꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯆꯦꯗꯨꯗ ꯏꯛꯈꯤꯕ ꯈꯨꯜ ꯑꯗꯨꯗ ꯃꯍꯤꯔꯦꯜꯒ ꯌꯥꯏꯅꯨꯒ ꯒꯥꯔꯤꯗ ꯊꯧꯗꯔꯛꯂꯦ꯫ ꯁꯑꯣꯝꯕꯨꯡꯒꯤ ꯃꯇꯣꯟ ꯑꯔꯣꯏꯕ ꯖꯒꯥꯗꯨꯗꯅꯤ ꯑꯅꯤꯗꯨꯅ ꯂꯥꯛꯂꯤꯕꯗꯣ꯫ ꯃꯐꯝꯗꯨ ꯌꯧꯔꯛꯂꯕꯗ ꯃꯍꯤꯔꯦꯜꯅ ꯑꯍꯜ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡ ꯍꯪꯗꯨꯅ ꯊꯤꯕꯗ ꯀꯅꯥꯅꯁꯨ ꯈꯪꯏ ꯍꯥꯏꯗ꯭ꯔꯤ꯫ ꯐꯅ ꯀꯨꯏꯅ ꯑꯗꯨꯋꯥꯏꯗꯨꯗ ꯎꯪꯗꯨꯅ ꯊꯤꯔꯕꯅꯤ, ꯀꯅꯥꯅꯁꯨ ꯈꯪꯏ ꯍꯥꯏꯗ꯭ꯔꯤ꯫ ꯃꯤ 10 ꯍꯟꯅ ꯍꯪꯂꯕꯁꯨ ꯃꯇꯨꯡꯗ ꯂꯩꯔꯛ ꯑꯃꯗ ꯌꯥꯝ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯤꯔꯦꯜꯅ ꯆꯪꯁꯤꯜꯂꯒ, ꯑꯕꯣ, ꯑꯍꯜ ꯑꯅꯤꯈꯛꯀꯤ ꯃꯃꯤꯡ ꯍꯪꯖꯒꯦ ꯇꯧꯕꯅꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯁꯣꯜꯂꯤ, ꯁ꯭ꯋꯥꯏꯒꯤꯔꯣ? ꯀꯅꯥꯅꯣ ꯍꯥꯏꯌꯨꯅꯦ? ꯑꯕꯣ, ꯂꯧꯔꯦꯝꯕꯝ ꯄꯤꯁꯛ ꯍꯥꯏꯔꯤꯁꯤꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇꯝꯐꯥ ꯍꯥꯏꯔꯤꯁꯤꯒ ꯁꯦꯅꯤꯁꯦ ꯑꯃꯨꯛꯇ ꯍꯪꯖꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤ ꯄꯤꯁꯛ? ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ? ꯑꯕꯣ ꯈꯪꯕꯤꯕ꯭ꯔꯣ? ꯑꯍꯜ ꯍꯅꯨꯕꯤꯗꯨꯅ ꯀꯧꯔꯛꯏ꯫ ꯍꯣ, ꯇꯥꯔꯤꯕ꯭ꯔꯣ ꯍꯅꯨꯕꯥ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯅꯪ ꯎꯅꯕꯅꯤꯅꯦ ꯂꯥꯛꯂꯤꯕꯁꯦ꯫ ꯃꯍꯤꯔꯦꯜꯗꯣ ꯃꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯌꯥꯏꯅꯨꯁꯨ ꯃꯍꯤꯔꯦꯜꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯤ꯫ ꯗꯨꯀꯥꯟꯗꯨꯗꯒꯤ ꯃꯉꯩ ꯃꯔꯨ ꯊꯛ ꯅꯤꯛꯂꯕ ꯑꯍꯜ ꯍꯅꯨꯕ ꯅꯨꯄꯥ ꯑꯃꯁꯨ ꯊꯣꯛꯂꯛꯏ꯫ ꯀꯅꯥꯅꯣ? ꯀꯔꯤꯅꯣ? ꯍꯅꯨꯕꯤ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯁꯣꯜꯂꯁꯨ ꯁꯣꯟꯅ ꯈꯔ ꯐꯔꯤ, ꯍꯅꯨꯕ ꯑꯗꯨꯗꯤ ꯃꯃꯤꯠ ꯃꯅꯥꯒ ꯆꯣꯠꯂꯕꯅꯤ, ꯁꯥꯊꯤꯅ ꯑꯍꯜꯁꯨ ꯑꯣꯏꯔꯤ, ꯀꯣꯟꯕꯁꯨ ꯁꯥꯊꯤꯅ ꯀꯣꯜꯂꯤ꯫ ꯃꯍꯤꯔꯦꯜꯅ ꯆꯪꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯤ꯫ ꯑꯕꯣ, ꯑꯩ ꯑꯕꯣꯛꯀ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯖꯅꯤꯡꯕꯅꯤ, ꯌꯥꯝ ꯏꯪꯅ ꯇꯞꯅ ꯇꯣꯉꯥꯟꯅ ꯁꯥꯟꯅꯖꯅꯤꯡꯕꯅꯤ, ꯏꯄꯨꯁꯤꯁꯨ ꯌꯥꯎꯕꯕꯨꯗꯤ ꯌꯥꯏ꯫ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣꯅꯦ ꯏꯕꯨꯡꯉꯣ? ꯚꯣꯠꯀꯤꯔꯥ? ꯅꯠꯇꯦ ꯚꯣꯠꯀꯤ ꯅꯠꯇꯦ꯫ ꯅꯁꯨ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 15ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯕꯣꯛꯀ ꯏꯄꯨꯒꯅ ꯏꯁꯨ ꯅꯨꯄꯤ ꯑꯃꯈꯛ ꯃꯤꯉꯣꯟꯗ ꯄꯤꯈꯤꯕ ꯂꯩꯕꯤꯕ꯭ꯔꯥ ꯍꯪꯖꯒꯦꯅ꯫ ꯋꯥꯐꯝꯗꯨ ꯍꯦꯛ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯍꯜ ꯑꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯦꯞ ꯌꯨꯡꯈꯠꯂꯛꯏ꯫ ꯑꯍꯜ ꯍꯅꯨꯕꯗꯨꯗꯤ ꯇꯐꯥꯠꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯇꯧꯔꯦ ꯅꯨꯄꯤ? ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯀꯝꯄꯦꯅꯤꯒꯤ? ꯍꯅꯨꯕꯤꯗꯣ ꯑꯇꯩ ꯑꯃꯠꯇꯗ ꯌꯦꯡꯂꯛꯇꯦ, ꯇꯨꯡꯅ ꯂꯦꯞꯂꯤꯕꯤ ꯌꯥꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯥ ꯉꯁꯥꯏꯗꯒꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯥꯏꯅꯨꯗ ꯆꯦꯞꯊ ꯌꯦꯡꯂꯕꯅꯤ꯫ ꯍꯅꯨꯕꯤ ꯑꯍꯜ ꯑꯗꯣ ꯇꯞꯂꯤ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯅꯨꯡꯗ ꯆꯪꯂꯛꯎ, ꯗꯨꯀꯥꯟ ꯃꯅꯨꯡꯁꯤꯗ ꯆꯪꯂꯛꯎ, ꯍꯅꯨꯕꯥ, ꯃꯅꯨꯡꯗ ꯆꯪꯁꯤ꯫
Soli soli aniduna tawribadubada Mahiralga hiyainugado amuktang yengnari. Mahiralna hiyainubo makut samlaga pusale. Hiyainudi mihul sudrabani. Masadu niklabani. Madu khangbagini Mahiralna magi makut samlibado. Mahiralgi makhungduso ningthina phaba hujik soidribani. Ahal anubiduna dukandu thonglonsinkhre. Ahal anido ahal yamna oizare haibagi wani. Wakhal yamna khanba ahal ngakta oina tawi. Magi loinabina tawrikliba matawduda mapuroibado kariguma khara khangbagum wa ngangdana adum tai yengi. Ahal anido hiyainuda pangengda yengi. Hanubiduna Mahiralda onsalaga kari haibi muwa nangido. Amuktanga tamna khawdemnaga hanglei. Ngasidagi chahi 15 muki mamangda abokhoina anga amonga yoknaba pikibra hangjabanebo. Nakhoidi kanano? Ahal nupi aduna tamna ingna hanglakpani. Maduda pikiba nupi machado mahaksinebo. Ahal nupa adudi wa macheda mata nganglakti. Sumnadagi mahakti hiyainuda yenglaga mapira kana chili. Ahal nupi aduso hiyainuda yenglaga masado phungalakpadong tawri. Tamphana tamna yam tamna hairi. Kari tawrage kari leirage. Isusi khudung thiba yawrabro. Imung manungda yanadaba yawbra. Hiyainuda hujikso wa macheda mata ngangri mahakso kana phungalei. Mahiralna tamna khumlei. Nade bo adugumbagi amata nade. Sum magi asengba ma khangjaningbagi lakjabani. Ima pabung nade yam nuksina yam luna tawridabo. Thoidokpa adugumbadi leijaba nachade. Hojiktada tamphadu kablakle. Khuiraba unsadudagi mapi tarakle. Pisakna madu uraduna magi nupibu thimjilaga hai. Hai, nasu laklaga nangna kari kablibano kapkono. Angang mathwai nungai khiroine kapkono ne. Haijabagi wani pisaksu kablabani. Makhoina kapadu uraga hiyainusu mathantadum mamitagi mapi sinthakre.